ꯂꯥꯛꯆꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯕꯣꯝꯅ ꯊꯨꯒꯥꯏꯔꯝꯂꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯥꯇ꯭ꯔꯤꯛ ꯈꯨꯟ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯁꯝꯅꯔꯤꯕ ꯅꯝꯕꯥꯂꯣꯛ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯌꯣꯠꯀꯤ ꯊꯣꯡꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯇꯨꯔꯦꯜꯒꯤ ꯑꯀꯟꯕ ꯏꯆꯦꯜꯁꯤꯅ ꯆꯦꯟꯊꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯎꯅ ꯎꯈ꯭ꯔꯨꯜ ꯀꯥꯝꯖꯣꯡ ꯁꯦꯅꯥꯄꯇꯤꯗ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯑꯗꯨꯒ ꯍꯦꯛ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯈꯔ ꯇꯥꯔꯒꯗꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯁꯨ ꯍꯦꯛ ꯂꯝꯕꯤ ꯊꯣꯡꯁꯦ ꯑꯗꯨꯝ ꯊꯨꯝꯖꯟꯕ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯏꯀꯣꯁꯤꯁꯇꯦꯝꯁꯦ ꯌꯥꯝꯅ ꯀꯥꯏꯊꯕꯒꯤ ꯐꯤꯕꯝ ꯑꯃ ꯎꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯌꯥꯏ ꯀꯩ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯇꯖꯤꯗ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯈꯔ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯄꯣꯛꯂꯛꯄ ꯆꯥꯎꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ adana manipur se akhoi gi hiram khuding thi yengu da maikai singdane adam kan hani laib thiba ngak ngai re haitare hojik si leiba phimasi yumbiyo ngarang na handa mabangi tha jun gi hoglakpa atwai adagi jun mayai chansalpa loiram dai bo haitare ne ko adudai ta nongsi taraktre hadana akhoi mayam se wana patan jani adugi akhoi lomi mayam se phau khundana khotana low kano lingdana khotana kari kara loin tawna dan tawdaba akhoi jun loslakpa july hoglakpa haibsiti masi gi matam se adum kare hani akhoi na angang ori matam dadi low si phau pambi singse akhoi khwang kano da khu mu wang ladana adum wang labani haitare kari mo hum dana khara angan phau ka kana haina bo hum adudana khwang bu yoksel tan jane ba adudai mark ta changdana napi pengdana habeng dana khotana kari kara tawbaga to akhoi angang onta adum tawrai akhoi samaksa adum yaurai haitare ado handaki kano sidai hojikti adum report se leisilaktere ba hojik july tha loisila bhawda kari hani akhoi ge low uba yadaba mahum adum khara adum leitaba na teba hoi tawbudi handak se nong khara mo chura khara hojik ngarang na handaki suba horai uba nongsina amani adugi mamang da akhoi kare ni aduna so amuk keno tawdana local mayam amada ising amu henjilakna nong ising na amu henjilakna low thumna bugi wafum so un leiri ne ba adi mafum khara da akhoi ising saw tho ekole na tampaki mafum khara da adum haiba tagri duni na khuna nambul turel gi mapan kaire khole adi nambol turel gi keno to ban kaire ka khaina ising thumjale ising sangkhale haiba adi hojik sina mung ngarang na handaki hanmini ni humi hojik nong lep surupana maram oraga hoji ising chawi pawche yawba hore isne aduna keno tawri singba akhoi yamna laibak thibugi portsing se akhoi hoji habiru duni tajina na akhoi ecosystem se totally adum collapse tawre haitare ne adama si oya asumane mase world gi ate mafung ka adum ngai akhoi keno se akhoi sidai da yam paksna sigi keno neina rugadi yamna achowa phama mu oire ko aduga yamna experts na khana neina badun bu hena phagani ma khoi yamna akhoi scientific reason mayam nga pidan khot ngam dana bo hena nuai ni haitare adu anyway akhoi common man ama oina akhoi layman ama oina akhoi na khangjaba dajaba usaba mayam ama sum haina batar gati akhoi manipur gi kano site akhoi gi kar hene environment akhoi ecological kano ga system se pura akhoi su kai ra bane ba seri da poppy plantation to baching mai kok thok la to bo khot umang wamang puna loi na yam that khiba khot khiba mayam ama lerena madu gi effect to adu hoji phangba hobani haitare aduna maram oire harga okay landslide yamna toina thokliba adagi isnong khitang hek surapga kano de ising jar central ga adum isau se adum thokpa na hangkai de akhina tariba tawriba thabak si thengnariba awaba si kari no hida akhoi tampak ta oni ising central laga tampak de ising isau ge paksan thokpa jeneba sahi ma de ising isau ohum rak thokpa akhoi mayuk na graduni ada hojik si singi mafum khara da yimbiu keno da ukrul da kamjong da adi senapati de ising saw thok le hare adi nga sidek na numit khara ki mamang da surasanpur da so akhoi ising saw habide nong do kanna su selpa da ki magi keno da ising sen phum akare ni aduna mafum khara da thumgi wafum akhoi sorok ta kare da lambi da ga so ising na thumjan na gari mayam chat da awaba mai na ki wafum thenari jine ba ad simgi wafum mayam sil leirak pot amok oi bani na aduna sidek akhoi miyam pun sil loina keno da wakhal tamina ba sumla bane ba adu wakhal ta ga usi kamai tawna taw ta ga tawna haipa pot ni da adana series ta akhoi mari leiner ba department ta akhoi keno ki environment forest department kari kara mayam leiner ba mayam sina makhoi ngamjaba thak ta makhoi adum awareness se adum pina lo adum program mayam pangthoi ko toan hom ke ada akhoi toan kari hani thor mayam pangthoi miyam punamak mahiroi sing da ki kari da ki adike mipum khoi mak ta gyan ta na ba haitare adu haib sing se masi punam sige mayokta adum ona taina na thabak to adum ba section khara de adum leitaba na te ba adum leirisne ba
aduna hojisi yemgyuna ka hoi singmai mayam kok thoklaga poppy plantation tawriba adagi poppy adudagi madudagi phang pamai kano duna senpham duna kar heni adu kari tawre aduna manipur thugaina bathabak changsil tawra isneba ekna maduna madugi paisa dana makhina kar heni yam satina kano ge aran bathabak akhoi punna mutual coexistence akhoi punna hingminam khomina ba haibagi wafung ga se loana onna tainara ka madugi mayok se manipur thugaira